Babysana hakchang leirol chalagani. Laikhidrabi Thangmaiban Maisnam Laikaidigi Ningthauzam Babysana hakchang tha asigi kunthraga mathoida Jenims Moktagi Lauraga Thangmaiban Thought Ground Laikatpagi Tharom Pangthoklaba Matung Harau Rau Maning Tangkham Awang Laikaida Leirol Chalagani haina misi asigi matangla semkhiba JAC convener na thadorakpa serol amada heiri. Laikhidrabagi Babysana thawai yaudraba hakchangda haikat laikat tamba amadi leirol chanbagi thauramda miyamna saruk yabiyu hainasu sairol asina phongdorakli. Kanchipurda leiba Standard Robert Higher Secondary School da boarding da leiduna class 7 tamlibi ningthauzam Babysana mahakna leiba boarding gi ka da tha asigi taraga nipanda thauri yalaga chiramba thengnakhibani. Yamna nungaitaba misini aduga mayam sogumba numit asida laaga mayam haikat laikat tambidana saruk yabiyu haina khabar gi thongda phokjanjari. Thank you.